ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯤꯡꯈꯣꯡꯗ ꯈꯨꯜ ꯑꯃꯁꯨ ꯇꯥꯔꯤ꯫ ꯄꯪꯆꯥꯎ ꯆꯥꯎꯕ ꯈꯨꯜ ꯑꯃꯗꯤ ꯅꯠꯇꯦ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯃꯗꯤ ꯂꯩꯕꯥꯛ ꯋꯥꯡꯃꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯛꯇꯨꯅ ꯆꯤꯡꯅꯨꯡ ꯑꯁꯤꯗꯒꯤ ꯎ ꯋꯥ ꯌꯥꯜꯂꯤ, ꯑꯗꯨꯒ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯅꯩ꯫ ꯃꯈꯜ ꯀꯌꯥꯒꯤ ꯎ ꯀꯌꯥ, ꯑꯋꯥꯡ ꯑꯋꯥꯡꯕ ꯎꯖꯥꯎ ꯀꯌా ꯑꯃ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯃꯐꯝ ꯑꯃꯅꯤ꯫ ꯇꯥꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯆꯤꯡꯃꯤ ꯑꯃꯠꯇ ꯅꯠꯇꯦ꯫ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯅꯩ, ꯑꯔꯩ ꯂꯩꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯈꯨꯡꯒꯪ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯌꯥꯡꯗꯧ ꯂꯝꯁꯥꯡ ꯆꯠꯄ ꯅꯨꯄꯥ ꯑꯃꯈꯛ ꯆꯥꯎꯔꯕ ꯈꯣꯏꯕꯨ ꯆꯤꯡꯖꯥꯎ ꯑꯗꯨ ꯃꯌꯥꯏ ꯊꯤꯒꯥꯡꯗ ꯐꯥꯎꯗꯨꯅ ꯈꯣꯡꯁꯥꯜꯂꯛꯄꯅꯤ꯫ ꯄꯟꯊꯨꯡꯐꯝ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩ ꯅꯨꯃꯤꯠꯁꯨ ꯃꯀꯣꯜꯗ ꯆꯪꯈ꯭ꯔꯦ꯫ ꯋꯥꯡꯊꯣꯏꯅ ꯍꯥꯏꯖꯩ, "ꯍꯦꯛ ꯅꯪꯗꯦꯗ, ꯈꯨꯜ ꯑꯗꯨꯗ ꯌꯧꯔꯕꯗꯤ ꯍꯥꯏꯅ ꯈꯟꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯎ ꯌꯥꯟꯅꯕ ꯃꯐꯝ ꯑꯗꯨꯗꯤ ꯈꯖꯤꯛꯇꯃꯛ ꯉꯥꯏꯔꯤ ꯌꯧꯒꯗꯕ꯫ ꯐꯔꯦ, ꯃꯐꯝꯗꯨꯗ ꯑꯣꯏꯅ ꯑꯍꯤꯡ ꯑꯁꯤꯃ ꯂꯦꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯈꯨꯜ ꯑꯗꯨ ꯇꯝꯅ ꯌꯧꯅꯕ ꯆꯠꯈꯤꯕꯕꯨꯗꯤ ꯃꯌꯥꯏ ꯍꯥꯏꯕꯕꯨ ꯑꯍꯤꯡ ꯍꯦꯜꯂꯅꯤ ꯌꯧꯕꯗ, ꯏꯊꯟꯇ ꯑꯣꯏꯁꯨ ꯀꯩꯗꯧꯋꯦꯒꯦ?" ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯂꯤ꯫ ꯆꯤꯡꯅꯨꯡ ꯑꯣꯏꯕꯅ ꯃꯐꯝ ꯑꯗꯨ ꯏꯆꯤꯛ ꯆꯤꯛꯏ, ꯅꯨꯡꯁꯤꯠꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯍꯦꯛꯇ ꯁꯤꯠꯂꯤ꯫ ꯅꯨꯡꯁꯤꯠꯅ ꯈꯖꯤꯛ ꯁꯤꯜꯂꯛꯄꯗ ꯎꯅꯥ ꯋꯥꯅꯥꯁꯤꯡ ꯑꯗꯨꯅ ꯍꯨꯝꯕꯗ ꯍꯦꯛꯇ ꯃꯍꯥꯛꯇꯨ ꯎꯅꯥ ꯋꯥꯅꯥꯅ ꯃꯈꯣꯜ ꯊꯣꯛꯅ ꯍꯨꯝꯕꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯆꯠꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯊꯃꯣꯏꯗ ꯑꯀꯤꯕ ꯑꯃꯗꯤ ꯐꯥꯎꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯨꯄꯥꯅꯤ, ꯂꯥꯡꯐꯩꯗ ꯆꯠꯄ ꯍꯥꯏꯕꯁꯤꯗꯤ ꯑꯁꯤ ꯉꯥꯛꯇꯅꯤ꯫ ꯃꯥꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯄꯥꯈꯪ ꯌꯪ ꯌꯪ ꯂꯥꯎꯅ ꯐꯥꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯑꯁꯨꯝꯅ ꯑꯍꯜꯁꯤꯡꯒꯤ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯂꯥꯡꯐꯩꯗ ꯆꯠꯂꯛꯄꯅꯤ ꯃꯍꯥꯛ꯫ ꯑꯗꯨꯅ ꯃꯍꯥꯛ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯍꯥꯃꯨ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯑꯣꯏꯔꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯖꯤꯛ ꯆꯠꯂꯒ ꯃꯈꯣꯏ ꯃꯌꯥꯝꯅ ꯎ ꯌꯥꯟꯅꯕ ꯃꯐꯝ ꯑꯗꯨ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯅ ꯂꯝꯃꯤꯠ ꯇꯨꯃꯤꯠꯁꯨ ꯐꯖꯅ ꯈꯪꯏ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯎ ꯋꯥ ꯌꯥꯟꯅꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯤ꯫ ꯉꯁꯥꯏ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗꯒꯤ ꯍꯧꯅ ꯁꯨꯡꯂꯦꯞ ꯍꯦꯛ ꯂꯦꯞꯇꯅ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯅ ꯃꯁꯥꯗꯨ ꯋꯥꯕꯅꯁꯨ ꯂꯣꯏꯔꯤ꯫ ꯎ ꯀꯛꯈꯤꯕ ꯑꯃꯒꯤ ꯃꯈꯣꯡꯗ ꯃꯍꯥꯛ ꯐꯝꯊꯩ, ꯁꯣꯔ ꯑꯁꯥꯡꯕ ꯑꯃꯁꯨ ꯍꯣꯟꯗꯣꯛꯏ꯫ ꯋꯥꯔꯦꯗ, ꯉꯝꯗ꯭ꯔꯦ꯫ ꯁꯤꯗ ꯁꯨꯝ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯃ ꯂꯦꯟꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯈꯨꯜꯒ ꯌꯧꯕ ꯉꯝꯂꯔꯣꯏ, ꯀꯅꯥꯝꯇꯒ ꯂꯩꯇꯕ ꯖꯥꯠꯅꯅꯦ꯫ ꯃꯉꯛꯇꯨ ꯊꯥꯡꯒꯠꯇꯨꯅ ꯑꯀꯣꯏꯕꯗ ꯑꯃꯨꯛ ꯌꯦꯡꯏ꯫ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ, ꯃꯝꯒ ꯃꯝꯂꯦ, ꯂꯣꯏꯅ ꯃꯝꯈ꯭ꯔꯦ꯫ ꯍꯣꯏꯗ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯟꯈꯤ꯫ ꯑꯍꯤꯡ ꯁꯣꯔꯥ ꯇꯥꯡꯂꯧ ꯍꯥꯏꯅꯕ ꯌꯨꯊꯛ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯤ꯫ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯣꯛ ꯑꯃ ꯂꯩ꯫ ꯂꯣꯛ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯨꯔꯥ ꯂꯣꯛ ꯀꯧꯏ꯫ ꯌꯥꯝꯅ ꯂꯨꯕ ꯂꯣꯛ ꯑꯃꯅꯤ ꯃꯁꯤ꯫ ꯂꯣꯛꯂꯝ ꯑꯁꯤꯗ ꯃꯤ ꯀꯌా ꯑꯃꯁꯨ ꯆꯠꯅꯩ꯫ ꯆꯠꯅꯔꯤꯕ ꯑꯁꯤ ꯃꯇꯥꯡ ꯃꯇꯝ ꯌꯦꯡꯂꯒ ꯆꯠꯅꯔꯤꯕꯅꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯣꯛꯅꯨꯡ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯁꯣꯟꯊꯥꯡꯅꯅ ꯑꯁꯨꯝꯅ ꯇꯦꯡꯊꯥꯅ ꯑꯣꯏꯔꯛꯂꯤ꯫ "ꯌꯦꯔꯧ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯁꯥꯊꯤꯕ, ꯆꯍꯤꯡ ꯆꯥꯕ ꯄꯥꯝꯕ, ꯀꯩꯗꯒꯤꯁꯨ ꯍꯦꯟꯅ ꯇꯝꯊꯤꯕ ꯅꯈꯣꯏꯅ ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛ꯫ ꯆꯝꯂꯕ ꯅꯨꯆꯥ ꯑꯩꯕꯨ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯈꯨꯗꯨꯝ ꯆꯟꯒꯦ ꯍꯣꯠꯅꯔꯤꯕ? ꯄꯂꯦꯝ ꯏꯃꯥꯅ ꯑꯩꯕꯨ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯅ ꯈꯧꯔꯥꯡꯅꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯅꯤ꯫ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ, ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ." ꯑꯁꯨꯝꯅ ꯃꯥꯒꯤ ꯈꯣꯟꯖꯦꯜꯅ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯈꯣꯟꯊꯥꯡ ꯌꯩꯈ꯭ꯔꯦ꯫ ꯎꯏꯔꯣꯟ ꯎꯏꯔꯣꯟ ꯇꯨꯝꯊꯔꯨꯕ ꯋꯥꯡꯊꯣꯏꯁꯨ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯀꯞ ꯁꯠ ꯊꯣꯛꯂꯛꯏ꯫ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯃꯃꯤꯠꯇꯨ ꯁꯠ ꯄꯥꯡꯊꯣꯛꯇꯨꯅ ꯅꯥꯀꯜꯗ ꯌꯦꯡꯊꯣꯛꯏ, ꯑꯗꯨꯒ ꯍꯥꯏꯖꯩ, "ꯀꯅꯥꯅꯣ? ꯈꯣꯟꯖꯦꯜ ꯑꯁꯤ ꯀꯅꯥꯅꯣ?" ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯑꯃꯨꯛꯀ ꯃꯈꯥ ꯇꯥꯏ, "ꯅꯈꯣꯏ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣ꯫ ꯅꯧꯖꯔꯤꯕꯤ ꯂꯩꯔꯥꯡ ꯑꯩꯕꯨ ꯂꯩꯈꯣꯛꯇꯒꯤ ꯄꯟꯊꯛꯇꯨꯅ ꯃꯥꯡꯍꯟꯕꯤ꯫ ꯂꯩꯔꯥꯡ ꯃꯄꯣꯛ ꯑꯁꯤꯕꯨ ꯅꯩꯍꯟꯕꯤꯕ ꯊꯛꯂꯣ ꯂꯩꯔꯥꯡ ꯂꯩ ꯑꯁꯤ ꯈꯧꯕꯨꯝ ꯊꯟꯅ꯫ ꯃꯁꯤꯅ ꯍꯨꯒꯤ ꯏꯆꯦꯜ ꯑꯣꯏꯔꯛꯇꯨꯅ ꯅꯈꯣꯏ ꯄꯨꯝꯕꯕꯨ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯕꯁꯤꯃꯗꯤ ꯅꯈꯣꯏ ꯈꯪ." ꯋꯥꯡꯊꯣꯏ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯨꯕꯗ ꯃꯥꯅ ꯈꯜꯂꯤ, ꯆꯤꯡꯅꯨꯡ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯕꯨ ꯅꯨꯄꯥ ꯈꯔꯅ ꯁꯔꯥꯛ ꯇꯝꯅꯕ ꯍꯣꯠꯅꯔꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯃꯥꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯅꯕ ꯀꯟꯅ ꯂꯥꯎꯔꯤ꯫ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕ ꯅꯨꯄꯥꯁꯤꯡꯕꯨ ꯌꯦꯡꯉꯨꯅꯤ꯫ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯕꯗ ꯇꯁꯦꯡꯅ ꯏꯀꯥꯏꯖꯩ꯫ ꯑꯩ ꯇꯨꯝꯗꯨꯅ ꯂꯩꯕ ꯌꯥꯗꯦ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯊꯋꯥꯏꯕꯨ ꯑꯩꯅ ꯑꯃꯨꯛꯇ ꯀꯟꯕꯤꯔꯨꯒꯦ꯫
asumna isam samna hek khantoktuna mahak puk haugattuna makhong thangduna nupi adugi khonjel na taraklibu maikai adomda mahak changsili manadi khangda jingnung aduda pairiba tandan sing aduna makhoigi marulda hainai nupa si soidana mathoi mangu tarido makhong si thangduna asum changsinkri he tamba nangbo yaibi edu mangba tarine karigino nangna dumna changsiliba amana muk hai nangnadi puksel saubagi matau utlib adubu nahaki yaibi thawaidi mangba soidredo thanglibu khong thangdo leploni nangbo haizabadani makhoigi marol taibangni mahakna khangba natte nupi adugi khonjelna aibo amukta khanbiyo ayamna kisare imagi nakta aibo thinbiyo aibo amukta khanbiyo wangthoido amamba marak aduda lambidu udrabaso henadum makhong yangna thangduna chat nong mahaiki mafam asomda man ihan hana thabak suba uyan balakpa matam aduda leibagi di yamna nungaida uzauso marang kainau yamna thuna silga tambiyan leibak ningthau singnadi makhoi hi sabagi uzau singnase yamna pamna taret sinjaga khundana adumak leinaki amana muk makha tai adubaita ikoina chatlibase langphai hairedana langphai haibasidabu laitin adumak nangni na khanglibadu khulgi halamana haibada singnung asida nuralo kauba mafam ama lei hai adudadi cheksilu mahai adu wafam asi mahak hauzik ningsingludi nupidugi khonjel nupidugi wahai sing aduda mahak tauduna chatni asum changsinbana hauzikti mafam adu yaure mahana taramba nupigi khonjel adusu chaplepkri tumine laikri mafam adu isiksikri e amuk tumine laikri kadomda laikri mana sukana lauribase nupagi khonjeldi amata tade karam tauribano mamituna akoibaduda koina leina yengthoi maduda mamang oirapna hauriba ureirom pambi uzau adugi marumda kanagumba ama leiribadu mahakni hek ui I kana mamituna munna yengi mahak adu soidana oiramgani haiduna mahak makhong thangduna amuk changsili aduga tapna hai nahak kana nahakla khonjel thukna lauriba karigino nangna adu kana tingthana lauriba palang maso tanja sida liri liri sile ureirom pambi makhongda leiriba nupi aduna ningthiba saihekta singda satpi ingi legi isai du sakle kayada khonjal phajakrabanu ingna khoithum magi senglo saktamdi soidana ingna ningthi jaramgani wangthoi matu masa leiraba nupa amakhak khudong thiba taraba mahaki mathwaibu kange haina ningduna mahak lakhiban adubu nupi dugi khonjel tada magi thamoi adu ngaukhri magi saktam yenginglakle amamba hinga sida nadum nathanta mafam asida henuza nangbu kana aisu langpi satpami ahinga sida mafam asida yareklam e kari nang nadum tumina leibadi mahak manjunaba phizol ama setli furit amaga phanek amaga khaktan magi samlang adudi phana sangli khang malangba mana nuza magi samlangbo amuk amuk haidoi tapna mamaidu leithorai wangthoina nupidugi saktamdu uri ira thanglaba magi maithonggi kutchu yengbada awaba potlumni mamit misna anidusu yarau sangaina sadanbagi langda thurabada kanbinaba yengba mit yenga amaha oi masimbal adusu khrak khrak kang laiji ising khorang labni sak amagumi matauduna wahang kaya ama hanghali nuza nangbu kana kuloina pausenguni karigino layeng thokta matawgum tuminabu maripa ningamda maithong senbadi nuza pukning nunghipnadana yawana pau tawthawni nuza nangi samba pangal tingthoki yikna kongai lanthingna zaki magi saktamna phana maksillabasu magi saktamgi phajabadi ngasisu hanjri kuire mana sumna leirakpa sahi yankhai henkhri asukoibe sahi se madi ngasisu adumak lahi yaudраbi leirang oina leiri khonjel aduna iphai phaina khumlei chinggi khunu khongzomni tamgi hangoi mitkupi singi leirang oidabi leirang lehi chamlabi ikai sengoi langlabi nuzani ni ai hakti hairi sibu aibo wakhal ama taba ngamtri nang nausik laukhibaduda aduga nang namasida nathanta leiramliba hayo kamdongna nahano urembi kaubi seklana ureirom pamel phairada tong pale mama senarani ning makhau ong na tengthaba maduni ne nuza aidi ipam ka da yongamda
ꯄꯥꯃꯨꯀꯥꯗ ꯋꯥꯏꯊꯣꯡꯗ ꯆꯤꯡꯒꯤ ꯂꯣꯛꯅꯨꯡꯂꯣꯛꯂꯝꯗ ꯁꯥꯊꯧꯕꯁꯤꯡꯒꯤ ꯈꯨꯠꯊꯥꯗ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯕꯅꯤ ꯃꯪꯂꯦꯟ ꯃꯪꯁꯛ ꯇꯥꯟꯉꯝꯗ ꯂꯣꯛꯀꯤ ꯈꯣꯡꯂꯝ ꯏꯍꯧꯔꯝꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯕꯅꯤ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯍꯥꯛ ꯑꯁꯤ ꯊꯋꯥꯏ ꯑꯃꯔ ꯍꯥꯏꯅ ꯆꯤꯡꯅꯕꯗꯤ ꯋꯥꯡꯊꯣꯏꯒꯤ ꯃꯁꯥꯗ ꯐꯥꯎꯈ꯭ꯔꯦ ꯃꯁꯥꯗꯣ ꯑꯀꯤꯕꯁꯨ ꯍꯦꯜꯂꯛꯏ ꯅꯍꯥꯛ ꯊꯋꯥꯏꯔ ꯑꯍꯤꯡꯕ ꯃꯤꯔ ꯌꯥꯋꯥꯅ ꯄꯥꯎꯁꯦꯀꯣ ꯃꯁꯤꯗ ꯅꯨꯄꯤꯗꯣ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯊꯣꯔꯛꯏ ꯃꯥꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯎꯃꯪ ꯑꯗꯨꯃ ꯅꯤꯟꯈꯤ ꯋꯥꯡꯊꯣꯏꯗꯤ ꯍꯦꯟꯅ ꯄꯥꯈꯠꯂꯤ ꯅꯨꯄꯤ ꯑꯁꯤ ꯁꯣꯏꯗꯅ ꯊꯋꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛ ꯈꯜꯂꯛꯂꯤ ꯑꯗꯨꯅ ꯃꯍꯥꯛ ꯀꯥꯟꯅꯔꯔꯣꯏ ꯈꯟꯅ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯜꯂꯛꯂꯦ ꯅꯨꯄꯤ ꯑꯗꯨꯁꯨ ꯅꯣꯛꯇꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ ꯋꯥꯡꯊꯣꯏꯁꯤ ꯀꯟꯅ ꯆꯦꯜꯂꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯊꯣꯡ ꯃꯔꯝꯒ ꯑꯃꯠꯇ ꯈꯪꯕ ꯖꯥꯠ ꯅꯠꯇ꯭ꯔꯤ ꯅꯣꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯅꯛꯅ ꯏꯟꯅꯔꯛꯂꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅꯁꯨ ꯈꯪꯏ ꯀꯟꯅ ꯆꯦꯟꯕ ꯑꯗꯨꯗ ꯅꯥꯄꯤ ꯑꯃꯗ ꯃꯈꯣꯡꯗꯨ ꯂꯧꯁꯤꯟꯗꯨꯅ ꯃꯃꯥꯡꯂꯣꯝꯗ ꯁꯠ ꯍꯥꯏꯊꯩ ꯃꯗꯨꯗ ꯎ ꯀꯛꯈꯤꯕꯒꯤ ꯂꯩꯍꯧꯕ ꯎꯈꯣꯛ ꯑꯗꯨꯗ ꯃꯥꯒꯤ ꯃꯀꯣꯛꯇꯨ ꯁꯥꯐꯨ ꯀꯟꯅ ꯌꯩꯁꯤꯜꯂꯤ ꯋꯥꯡꯊꯣꯏ ꯆꯦꯟꯕ ꯉꯝꯗ ꯂꯩꯃꯥꯏꯗ ꯇꯨꯊꯩ ꯃꯀꯣꯛ ꯑꯗꯨꯁꯨ ꯏ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯦ ꯍꯣꯜꯂꯤꯕ ꯁꯣꯔ ꯑꯗꯨꯁꯨ ꯃꯅꯤꯡ ꯃꯃꯥꯡ ꯁꯝꯅꯔꯛꯇ꯭ꯔꯤ ꯈꯨꯗꯛ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯎ ꯌꯥꯟꯕ ꯅꯨꯄꯥ ꯑꯍꯨꯝꯈꯛ ꯆꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯁꯤꯟꯅꯔꯛꯏ ꯃꯈꯨꯠꯇ ꯁꯤꯡꯖꯪ ꯑꯃꯃꯝꯁꯨ ꯂꯣꯏꯅ ꯄꯥꯏ ꯆꯠꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯈꯔ ꯌꯥꯝꯅ ꯌꯥꯜꯂꯕ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯨꯔꯤꯕꯣ ꯑꯗꯨꯒ ꯁꯦꯜ ꯈꯔ ꯌꯥꯝꯅ ꯐꯪꯅꯕ ꯌꯣꯜꯂꯕ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯃꯐꯝꯁꯤ ꯂꯩꯔꯛꯂꯤꯕꯁꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤꯗꯤ ꯁꯨꯔꯦ ꯍꯞꯇꯥꯃꯨꯛꯀꯤ ꯐꯥꯔꯝꯃꯅꯤ ꯃꯇꯝꯁꯦ ꯈꯪꯗꯤ ꯈꯪꯍꯧꯗꯦꯀꯣ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯋꯥꯕꯒ ꯑꯝꯇ ꯈꯪꯗꯦ ꯆꯤꯡꯈꯣꯡ ꯑꯗꯨꯋꯥꯏꯗꯒꯤ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯊꯣꯛꯂꯛꯏ ꯃꯗꯨꯕꯨ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯏ ꯈꯪꯉꯤ ꯀꯅꯥ ꯑꯃꯅ ꯍꯥꯏ ꯁꯤꯒꯤ ꯅꯨꯄꯤꯁꯤ ꯎꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ ꯑꯉꯥꯎꯕꯤ ꯑꯣꯏꯔ ꯃꯥꯜꯂꯤ ꯍꯣꯏꯅꯦ ꯃꯁꯝ ꯃꯅꯥ ꯑꯁꯤ ꯐꯥꯈ꯭ꯔꯦ ꯑꯣꯏꯔꯝꯂꯅꯤ ꯑꯩꯗꯤꯀꯣ ꯃꯈꯣꯏꯒꯨꯝꯕꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯈꯣꯏ ꯎꯕꯁꯦ ꯄꯨꯛꯅꯤꯡꯁꯦ ꯍꯦꯛꯇ ꯅꯨꯡꯁꯤꯔꯛꯏ ꯑꯉꯥꯎꯕꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯅꯨꯄꯥ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯆꯤꯡꯅꯨꯡ ꯇꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯂꯤ ꯃꯈꯣꯏꯅ ꯎ ꯌꯥꯟꯕ ꯃꯐꯝꯗꯨ ꯌꯧꯔꯦ ꯎ ꯀꯛꯈ꯭ꯔꯕ ꯑꯃꯒꯤ ꯃꯈꯣꯡꯗ ꯅꯝꯕꯣ ꯃꯌꯣꯝ ꯑꯃ ꯂꯩꯔꯤꯕꯗꯨ ꯃꯈꯣꯏꯅ ꯍꯦꯛ ꯎꯔꯨꯏ ꯃꯗꯨꯗ ꯍꯥꯏꯅꯩ ꯑꯦ ꯁꯤꯗ ꯀꯩꯅꯣꯝꯃ ꯂꯩꯔꯤ ꯅꯝꯕꯣꯅꯤꯅꯦ ꯍꯣꯏꯅꯦ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯕꯖꯥꯠ ꯁꯅꯥ ꯂꯤꯛ ꯁꯦꯜ ꯊꯨꯝ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯐꯔꯅꯤꯗ ꯍꯣꯏꯅꯦ ꯃꯗꯨꯃꯥꯏꯅ ꯌꯥꯎꯔꯝꯂꯕꯗꯤ ꯌꯥꯝꯅ ꯐꯅꯤ ꯑꯗꯨꯗꯤ ꯌꯦꯡꯂꯁꯤꯔꯣ ꯁꯅꯥ ꯂꯨꯄꯥꯒ ꯌꯥꯎꯔꯝꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯞ ꯃꯥꯟꯅ ꯌꯦꯡꯂꯁꯤꯀꯣ ꯍꯣꯏꯗ ꯂꯥꯏ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯌꯥꯎꯍꯟꯕꯤꯔꯝꯃꯨꯀꯣ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯁꯤꯟꯗꯨꯅ ꯅꯝꯕꯣ ꯑꯗꯨꯕꯨ ꯂꯥꯝꯗꯨꯅ ꯀꯤꯁꯤ ꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯃꯗꯨꯗ ꯁꯦꯠꯅꯕ ꯐꯤꯔꯣꯜ ꯈꯔ ꯌꯥꯎꯔꯝꯃꯤ ꯃꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯥꯏꯅꯩ ꯑꯁ ꯄꯦꯜꯂꯕꯅꯤ ꯁꯅꯥ ꯂꯨꯄꯥꯒ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯁꯦꯠꯅꯕ ꯐꯤꯔꯣꯜ ꯑꯣꯏꯅ ꯌꯥꯎꯔꯒ ꯂꯩꯔꯝꯃꯤ ꯋꯥꯈꯜꯒꯥꯏꯗꯤ ꯇꯥꯅ ꯁꯥꯒꯠꯂꯨꯔꯒ ꯃꯤ ꯂꯩꯕ ꯃꯥꯜꯂꯤ ꯃꯤꯒꯤ ꯑꯣꯏꯔꯝꯅꯤ ꯑꯍꯣꯏꯅꯦ ꯑꯀꯣꯏꯕꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯃ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯏ ꯃꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯑꯁꯤ ꯂꯩꯔꯤ ꯃꯥꯒꯤꯁꯤꯕꯨ ꯇꯨꯝꯂꯤꯕ ꯖꯥꯠꯂꯣ ꯑꯣꯏꯔꯝꯒꯅꯤ ꯃꯥꯒꯤ ꯅꯝꯕꯣꯁꯤꯅ ꯁꯤꯗ ꯊꯝꯂꯒ ꯃꯥꯅ ꯁꯤꯗ ꯇꯨꯝꯂꯤꯕꯁꯤꯅ ꯀꯔꯤ ꯂꯥꯍꯣꯏ ꯆꯪꯁꯤꯜꯂꯒ ꯑꯝꯇ ꯌꯦꯡꯉꯨꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯪꯁꯤꯜꯂꯤ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯑꯗꯨ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯏꯉꯛ ꯉꯛꯅ ꯍꯥꯏꯅꯩ ꯁꯤꯗꯤ ꯑꯁꯤꯕꯅꯤꯅꯦ ꯀꯝꯗꯧꯔꯤꯕ ꯃꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯀꯣꯛꯁꯦ ꯁꯤꯒꯤ ꯎꯁꯤꯗ ꯀꯟꯅ ꯌꯩꯁꯤꯟꯈꯤꯕ ꯃꯥꯜꯂꯤ ꯏꯁꯨ ꯌꯥꯝꯅ ꯊꯣꯛꯄꯒꯤ ꯂꯩꯔꯤꯁꯤꯅꯤ ꯍꯣꯏꯅꯦ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯏꯇꯥꯎ ꯅꯠꯇꯦ ꯃꯥꯒꯤꯁꯤꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅꯒ ꯎꯁꯤꯗ ꯌꯩꯁꯤꯟꯗꯨꯅ ꯍꯥꯠꯂꯝꯂꯤꯕ ꯖꯥꯠꯂꯣ ꯃꯈꯣꯏ ꯑꯍꯨꯝ ꯋꯥ ꯈꯟꯅꯩ ꯑꯗꯨꯕꯨ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯊꯝꯕꯗꯤ ꯌꯥꯗ꯭ꯔꯦ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯦ ꯀꯝꯗꯧꯁꯤꯒꯦ ꯈꯨꯜ ꯇꯝꯅ ꯄꯨꯔꯁꯤꯔꯣ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯗꯃꯛ ꯆꯤꯡꯅꯈ꯭ꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯆꯤꯡꯅꯔꯣꯏꯗ ꯑꯁꯦꯡꯕ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ ꯉꯥꯏꯈꯣꯗ ꯑꯇꯣꯞꯄ ꯎ ꯌꯥꯟꯕ ꯃꯤ ꯂꯥꯛꯄ ꯉꯥꯏꯈꯤꯁꯦ ꯃꯈꯣꯏꯒ ꯋꯥꯁꯤ ꯇꯥꯟꯅꯁꯤ ꯃꯤ ꯑꯇꯣꯞꯄ ꯂꯥꯛꯄ ꯑꯣꯏꯅ ꯉꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯂꯩꯈ꯭ꯔꯦ ꯍꯩꯇꯣꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯂꯦꯝꯐꯨ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯁꯨ ꯂꯥꯛꯏ ꯂꯩꯔꯝꯂꯤꯕ ꯃꯈꯣꯏꯗ ꯌꯦꯡꯗꯨꯅ ꯍꯪꯉꯤ ꯑꯩꯈꯣꯏꯕꯨ ꯎ ꯀꯌꯥ ꯌꯥꯝꯅ ꯌꯥꯜꯂꯕꯒꯦ ꯀꯗꯥꯏꯗꯒꯤ ꯌꯥꯟꯕꯅꯣꯗ ꯍꯩꯇꯣꯟ ꯎ ꯌꯥꯟꯒꯦ ꯍꯥꯏꯅ ꯆꯠꯄꯅꯤ ꯑꯗꯨꯒꯗꯤ ꯃꯈꯨꯠꯇꯨ ꯊꯤꯜꯂꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯏ ꯃꯁꯛ ꯃꯁꯥ ꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯁꯤꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥ
ingak ngak na makoi ani su yeng thoi makong do khongkap ani khum thang sili ta dun leiba asiba hakchang adu de yeng kana oirabunu ma khangde masaka khangde amuk to ukich yenguni na khoi ni somta masaka khangbram hoi hai du na haiton ga lempu ga makoi ani na asiba hakchang adu gi mai thong de yeng misak ado makoi na khangba oiram ingak ngak na haiki sidi wang thoi ni na wang thoi ai di kana ta kula hoi ga khongbu oina punduna langpai zatpani ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯍꯦꯛ ꯋꯥꯡꯃꯗꯒꯤ ꯃꯁꯛ ꯈꯪꯏ ꯂꯦꯝꯐꯨꯅ ꯑꯃꯨꯛ ꯍꯥꯏ ꯋꯥꯡꯊꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯝꯅ ꯇꯧꯔꯝꯂꯤꯕ ꯅꯠꯇꯦ ꯃꯁꯤ ꯃꯃꯥꯡꯗꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯒꯨꯝ ꯇꯧꯕꯗꯥꯏ ꯂꯥꯛꯈ꯭ꯔꯦ ꯍꯟꯗꯛꯄꯨ ꯇꯥ ꯀꯨꯜ ꯑꯗꯨꯕꯨ ꯁꯤꯗ ꯂꯥꯛꯄ꯭ꯔꯥ ꯂꯩꯕ ꯎꯗꯦꯗ ꯂꯩꯇꯦ ꯑꯩꯁꯨ ꯎꯗꯦ ꯃꯥꯒꯤꯁꯦ ꯃꯊꯟꯇ ꯑꯣꯏꯅ ꯃꯐꯝꯁꯤꯗ ꯂꯪꯐꯩ ꯂꯥꯛꯄ ꯑꯣꯏꯔꯝꯂꯤꯅꯤ ꯅꯨꯄꯥ ꯑꯍꯨꯝꯗꯨꯅ ꯑꯃꯨꯛ ꯏꯇꯥꯎꯅꯤ ꯑꯗꯨꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯀꯔꯝ ꯇꯧꯕ ꯇꯥꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯀꯔꯝꯅꯕꯨ ꯑꯁꯨꯝꯅ ꯇꯧꯔꯝꯂꯤꯕꯅꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝꯅ ꯍꯥꯏꯅꯔꯝꯂꯤꯅꯤ ꯃꯀꯣꯛ ꯑꯁꯤꯅ ꯎꯈꯣꯛ ꯑꯁꯤꯗ ꯀꯟꯅ ꯌꯩꯁꯤꯟꯈꯤꯕꯁꯨ ꯃꯥꯜꯂꯤ ꯃꯀꯣꯛ ꯑꯁꯤꯗꯒꯤ ꯏ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯈꯤꯕꯒꯤ ꯂꯩ ꯍꯣꯏꯅꯤ ꯃꯗꯨꯁꯨ ꯃꯥꯜꯂꯤ ꯁꯤꯗ ꯀꯨꯏꯅ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯊꯝꯕ ꯌꯥꯔꯣꯏ ꯈꯨꯜ ꯇꯝꯅ ꯑꯣꯏꯅ ꯄꯨꯔꯁꯤ ꯍꯣꯏ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯉꯥꯅ ꯋꯥꯡꯊꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯊꯥꯡꯗꯨꯅ ꯄꯨꯔꯝꯃꯤ ꯆꯤꯡꯅꯨꯡꯗ ꯂꯪꯐꯩ ꯂꯥꯛꯄ ꯅꯨꯄꯥ ꯑꯃꯅ ꯃꯔꯝ ꯆꯥꯗꯅ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯋꯥ ꯋꯥ ꯂꯥꯎꯈ꯭ꯔꯦ ꯈꯨꯜ ꯑꯗꯨꯃ ꯁꯟꯗꯣꯛꯅꯈ꯭ꯔꯦ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟ ꯅꯨꯄꯤ ꯑꯉꯥꯡ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯂꯛꯇꯨꯅ ꯑꯁꯤꯕ ꯃꯁꯥ ꯑꯗꯨꯕꯨ ꯌꯦꯡꯅꯩ ꯅꯨꯄꯥ ꯑꯃꯅ ꯍꯥꯏ ꯃꯁꯤꯗꯤ ꯑꯩꯁꯨ ꯃꯁꯛ ꯈꯪꯏꯅ ꯑꯃꯨꯔꯛ ꯑꯅꯤꯔꯛꯇꯤ ꯃꯐꯝꯁꯤ ꯂꯥꯛꯈ꯭ꯔꯦ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯂꯣꯏꯅ ꯉꯥꯡꯅꯕꯒꯤꯗꯤ ꯅꯠꯇꯦ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯑꯍꯜ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ ꯁꯣꯏꯗ꯭ꯔꯦ ꯆꯪꯕ ꯌꯥꯗꯕ ꯃꯐꯝ ꯑꯃꯗ ꯃꯍꯥꯛ ꯁꯣꯏꯗꯅ ꯆꯪꯂꯝꯂꯒꯅꯤ ꯍꯩꯇꯣꯟꯅ ꯍꯪꯉꯤ ꯍꯥꯏꯔꯤꯁꯤꯕꯨ ꯈꯨꯔꯥ ꯅꯈꯣꯏꯗ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥ ꯑꯗꯨꯅꯤꯗ ꯅꯈꯣꯏ ꯃꯌꯥꯝꯅ ꯎꯒ ꯌꯥꯝꯅ ꯌꯥꯟꯅꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯖꯤꯛ ꯆꯠꯂꯒ ꯂꯣꯛ ꯑꯃ ꯂꯩ ꯂꯣꯛ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯅꯨꯔꯥꯂꯣꯛ ꯀꯧꯏ ꯀꯔꯤ ꯅꯨꯔꯥꯂꯣꯛ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯁꯤ ꯁꯣꯏꯗꯅ ꯆꯪꯂꯝꯂꯒꯅꯤ ꯍꯥꯏꯔꯤꯁꯤꯕꯨ ꯈꯨꯔꯥ ꯃꯗꯨꯒꯤ ꯂꯣꯛꯇꯨꯗ ꯀꯔꯤ ꯂꯩꯕꯒꯦ ꯑꯩꯈꯣꯏꯁꯨ ꯋꯥꯔꯤ ꯑꯣꯏꯅ ꯇꯥꯍꯧꯏ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯂꯩꯁꯥꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯃꯁꯥꯒꯤ ꯏꯖꯠꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯔꯒ ꯂꯣꯛ ꯑꯗꯨꯗ ꯂꯪꯊꯈꯤ ꯍꯥꯏ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯑꯍꯤꯡ ꯑꯍꯤꯡꯗ ꯁꯥꯐꯣꯡꯗꯨꯅ ꯇꯦꯡꯊꯥꯅ ꯍꯣꯏ ꯃꯁꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯂꯣꯏꯅ ꯈꯪꯅꯔꯕ ꯋꯥꯐꯝ ꯑꯃꯅꯤ ꯈꯨꯜ ꯑꯁꯤꯗꯗꯤ ꯃꯥꯅ ꯀꯔꯤꯁꯨ ꯇꯧꯔꯛꯂꯣꯏ ꯃꯥꯅ ꯂꯩꯔꯤꯕ ꯂꯣꯛ ꯑꯗꯨꯋꯥꯏꯗꯒꯤ ꯀꯥ ꯍꯦꯟꯅ ꯍꯦꯟꯗꯣꯛꯄ ꯉꯝꯗꯦ ꯃꯍꯥꯛꯁꯨ ꯈꯨꯜ ꯑꯁꯤꯒꯤ ꯃꯆꯥꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯃꯈꯣꯏꯁꯨ ꯋꯥꯈꯜ ꯇꯥꯔꯦ ꯂꯦꯝꯐꯨꯅ ꯑꯃꯨꯛ ꯍꯪꯉꯤ ꯃꯇꯝꯗꯨꯗ ꯁꯤꯈꯤꯕ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯏꯔꯦꯅꯦꯀꯣ ꯑꯗꯨꯗꯤ ꯃꯗꯨ ꯇꯥꯔꯦ ꯈꯨꯔꯥ ꯂꯣꯛ ꯑꯗꯨꯗ ꯂꯩ ꯍꯥꯏꯔꯤꯕꯗꯣ ꯃꯥꯅꯤ ꯑꯩꯈꯣꯏꯅꯗ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯍꯦꯟꯖꯤꯜꯂꯨꯗ꯭ꯔꯕꯗꯤ ꯀꯔꯤꯁꯨ ꯇꯧꯒꯗꯕ ꯅꯠꯇꯦꯗ ꯁꯤꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯐꯝꯗꯨꯗ ꯁꯣꯏꯗꯅ ꯆꯪꯂꯝꯂꯒꯅꯤ ꯃꯗꯨꯗ ꯂꯩꯔꯤꯕ ꯊꯋꯥꯏꯗꯨꯕు ꯂꯣꯏꯁꯤꯟꯈꯤꯕꯗꯤ ꯌꯥꯗꯕ꯭ꯔꯥ ꯈꯨꯔꯥ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯕꯨ ꯅꯝꯁꯤꯟꯕ ꯃꯥꯡꯍꯟ ꯅꯝꯊꯕ ꯂꯣꯏꯁꯤꯟꯕ ꯉꯝꯂꯔꯣꯏ ꯑꯗꯨꯃꯛ ꯃꯍꯥꯛꯇꯤ ꯂꯦꯡꯗꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯒꯅꯤ ꯍꯦꯛꯇ ꯇꯥꯟꯕ ꯌꯥꯕ ꯃꯐꯝ ꯑꯃꯁꯨ ꯑꯣꯏꯗꯦ ꯃꯈꯣꯏꯁꯨ ꯋꯥꯈꯜ ꯇꯥꯔꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯣꯏꯅ ꯊꯕꯛ ꯁꯨꯕꯁꯨ ꯂꯦꯞꯇꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯇꯧꯒꯗꯕ ꯃꯊꯧ ꯃꯉꯝ ꯑꯗꯨꯕꯨ ꯑꯣꯏꯅ ꯄꯥꯡꯊꯣꯔꯛꯂꯤ ꯅꯨꯃꯤꯗꯥꯡꯅꯤ ꯊꯥꯕꯜꯁꯨ ꯈꯔ ꯐꯔꯦ ꯃꯩ ꯑꯃꯁꯨ ꯄꯤꯛꯅ ꯊꯥꯏ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯥꯛꯄꯗꯤ ꯅꯠꯇꯦ ꯃꯩꯇꯥꯟꯒꯤ ꯃꯩꯁꯥꯗ ꯑꯣꯏꯅ ꯇꯤꯛꯄꯅꯤ ꯈꯨꯜ ꯑꯗꯨꯗ ꯎ ꯌꯥꯟꯕ ꯂꯥꯛꯄ ꯅꯨꯄꯥꯁꯤꯡꯗꯣ ꯏꯀꯣꯏ ꯀꯣꯏꯅ ꯂꯣꯏꯅ ꯐꯝꯃꯤ ꯃꯈꯣꯏꯅ ꯍꯥꯏꯅꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯃꯁꯛ ꯈꯪꯕ ꯃꯤꯒ ꯑꯣꯏꯔꯦ ꯑꯩꯈꯣꯏꯁꯨ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯈꯛ ꯆꯠꯄ ꯌꯥꯗꯦꯀꯣ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕ ꯍꯥꯏꯕꯁꯦ ꯈꯪꯍꯧꯕ ꯅꯠꯇꯦ ꯍꯣꯏ ꯑꯩꯈꯣꯏ ꯀꯩꯗꯧꯅꯨꯡꯗ ꯂꯣꯛ ꯑꯗꯣꯝꯗ ꯆꯠꯂꯣꯏꯁꯤ ꯆꯠꯄ ꯌꯥꯗꯦ ꯑꯩꯈꯣꯏꯅꯕꯨ ꯑꯗꯣꯝꯗ ꯆꯠꯂꯨꯗ꯭ꯔꯗꯤ ꯃꯥꯅ ꯀꯔꯤꯁꯨ ꯍꯦꯟꯖꯤꯜꯂꯛꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯑꯍꯜꯁꯤꯡꯅ ꯍꯥꯏꯈ꯭ꯔꯤꯕꯗꯨꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯅꯩ ꯁꯣꯝꯗꯅ ꯆꯤꯡꯅꯨꯡ ꯑꯗꯨꯗꯅꯤ ꯎꯔꯩꯔꯣꯝ ꯃꯈꯣꯡ ꯑꯗꯨꯗ ꯁꯛꯇꯁꯨꯗ ꯍꯦꯜꯂꯕꯤ ꯊꯥꯗꯣꯏꯒꯤ ꯊꯋꯥꯏꯅ ꯐꯝꯃꯤ ꯏꯪꯅ ꯂꯦꯝꯅ ꯆꯪꯈꯣꯟꯕꯤ ꯃꯍꯥꯛꯅꯤ ꯊꯋꯥꯏ ꯃꯤꯔꯥꯡꯄꯥꯜ ꯑꯣꯏꯔꯕ ꯃꯥꯂꯪ ꯇꯥꯏꯕꯪ ꯑꯅꯤꯒꯤ ꯂꯪꯗꯥꯏꯗ ꯑꯄꯥꯏꯕ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯃꯍꯥꯛꯅꯤ ꯂꯣꯛ ꯑꯁꯤꯗꯅꯤ ꯃꯥꯒꯤ ꯊꯋꯥꯏꯅ ꯌꯥꯇꯥꯈꯤꯕꯁꯨ ꯉꯁꯤꯗꯒꯤ ꯆꯍꯤ 50ꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ ꯊꯛꯇ ꯊꯣꯛꯄ ꯀꯣꯔꯧꯅ ꯃꯥꯂꯦꯝ ꯂꯩ ꯇꯝꯅ ꯇꯦꯝꯁꯤꯡꯅ ꯀꯪꯐꯥꯜ ꯏꯀꯥꯏ ꯊꯕꯤꯅ ꯃꯁꯥ ꯂꯥꯌꯦꯡ ꯈꯞꯆꯤꯟꯈꯤꯕꯒꯨꯝ ꯑꯁꯨꯝ ꯍꯥꯏꯊꯈ꯭ꯔꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯊꯥꯗꯣꯏꯁꯨ ꯆꯤꯡꯍꯤ ꯁꯝꯕꯥꯟ ꯂꯨꯔꯨꯕꯒꯤ ꯃꯁꯝ ꯃꯅꯥ ꯑꯗꯨꯁꯨ ꯆꯣꯠꯂꯤ ꯃꯐꯤ ꯑꯅꯥꯟꯕ ꯑꯗꯨꯒ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯃꯥꯒꯤ ꯃꯃꯥ ꯑꯣꯏꯔꯤꯕ ꯃꯥꯏꯄꯥꯛꯄꯤꯅ ꯍꯪꯉꯤ ꯍꯩ ꯀꯗꯥꯏꯗꯅꯣ ꯅꯨꯡꯊꯤꯜ ꯑꯁꯤꯗ ꯏꯃꯥ ꯏꯇꯥ ꯀꯨꯁꯨꯝ ꯍꯣꯏꯗꯅꯤ ꯅꯇꯥ ꯀꯨꯁꯨꯝ ꯍꯣꯏꯗꯅꯤ ꯍꯥꯏꯔꯒ ꯅꯪꯅ ꯍꯦꯛ ꯂꯪꯐꯩ ꯆꯠꯄꯗꯣ ꯏꯃꯥꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤꯀꯣ
ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯑꯁꯨꯝꯅ ꯑꯣꯏꯅ ꯈꯨꯝꯃꯤ꯫ ꯍꯣ ꯄꯥꯂꯦꯝ ꯏꯃꯥ ꯅꯨꯡꯁꯤꯕꯤ, ꯅꯆꯥ ꯅꯃꯣꯝ ꯑꯩꯍꯥꯛꯁꯦ ꯆꯥꯎꯕ ꯁꯔꯦꯞ ꯀꯥꯡꯗꯣꯡ ꯐꯥꯔꯦꯅꯦ꯫ ꯂꯩꯁꯥ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤꯅꯦ ꯑꯄꯣꯛꯄꯤ, ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ꯫ ꯍꯩ, ꯅꯪ ꯑꯁꯤ ꯄꯥꯂꯦꯝ ꯅꯃꯥ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯑꯉꯥꯡ ꯑꯣꯏꯅ ꯎꯔꯤꯅꯦ꯫ ꯊꯥꯗꯣꯏꯅ ꯃꯈꯨꯠꯇꯨ ꯊꯦꯛꯇꯨꯅ, ꯀꯗꯥꯏꯗꯒꯤ ꯑꯉꯥꯡ ꯑꯣꯏꯕꯅꯣ ꯏꯃꯥ, 12, ꯃꯁꯤꯃꯒ 12, ꯅꯆꯥ ꯑꯩꯁꯦ ꯆꯍꯤ 12 ꯁꯨꯔꯕꯅꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯄꯥꯅꯁꯨ ꯉꯟꯅ ꯍꯨꯟꯗꯣꯛꯂꯝ, ꯅꯃꯥꯏꯅꯁꯨ ꯏꯆꯥꯒꯤ ꯅꯃꯤꯡ ꯀꯔꯤꯁꯨ ꯊꯨꯡꯍꯟꯕ ꯉꯝꯗꯅ ꯌꯥꯝꯅ ꯋꯥꯅ ꯌꯣꯛꯆꯔꯛꯄꯅꯤꯅꯦ꯫ ꯏꯃꯥ, ꯅꯆꯥ ꯄꯨꯝꯅꯃꯛ ꯈꯪꯏ, ꯏꯃꯥꯅ ꯌꯥꯗꯕ ꯊꯕꯛꯁꯨ ꯅꯆꯥ ꯑꯩ ꯑꯃꯠꯇ ꯇꯧꯖꯔꯣꯏ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯒꯤ ꯊꯕꯛ ꯍꯥꯏꯗꯣ ꯆꯠꯆꯔꯣ꯫ ꯊꯥꯗꯣꯏꯗꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯗ ꯍꯥꯏ, ꯏꯃꯥ, ꯉꯁꯥꯏ ꯑꯌꯨꯛ ꯅꯨꯡꯗ꯭ꯔꯦꯜ ꯂꯥꯛꯑꯝꯃꯤꯗꯣ ꯀꯔꯤꯒꯤꯅꯣ? ꯀꯔꯤ ꯍꯥꯏꯔꯝꯒꯦ? ꯀꯔꯤꯕꯨ ꯑꯣꯏꯅꯤ? ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗ ꯌꯦꯛꯅ ꯇꯤꯡꯈꯪ ꯑꯣꯏꯔꯝꯕꯅꯤꯗꯅ꯫ ꯏꯃꯥ, ꯃꯆꯥ ꯑꯩ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯌꯥꯝꯅ ꯍꯩꯅꯗꯦ꯫ ꯑꯩꯅ ꯂꯝꯕꯤꯗ ꯆꯠꯄ ꯌꯥꯗꯦ, ꯃꯥꯅ ꯍꯦꯛꯇ ꯏꯟꯅꯔꯛꯏ꯫ ꯂꯥꯏꯔꯤꯛ ꯂꯩꯔꯥꯛ ꯊꯟꯕ ꯃꯆꯥꯅꯤ ꯍꯥꯏꯗꯅ ꯀꯌꯥꯗ ꯅꯥꯄꯜ ꯇꯧꯖꯔꯤꯕ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥ ꯏꯆꯥꯒꯤꯗꯤ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦꯗꯣ꯫ ꯑꯗꯨꯅ ꯅꯪ ꯃꯈꯣꯏꯒ ꯈꯛ ꯃꯥꯟꯅꯕ ꯌꯥꯗꯦꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯅꯆꯥ ꯈꯪꯖꯩ꯫ ꯅꯣꯡꯗ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯈꯨꯜ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯜ ꯊꯨꯝ ꯄꯥꯏꯕ, ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯤ꯫ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯤꯕꯨ ꯎꯁꯤꯠꯇꯦ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯥꯅ ꯇꯧꯅꯤꯡꯕ ꯈꯨꯗꯤꯡ ꯃꯅꯤꯡ ꯇꯧꯔꯝꯃꯤ꯫ ꯑꯌꯦꯠ ꯑꯄꯟ ꯄꯤꯕꯁꯨ ꯑꯃꯠꯇ ꯌꯥꯔꯝꯗꯦ꯫ ꯊꯥꯗꯣꯏ, ꯄꯥꯝꯃꯨꯕ ꯃꯍꯥꯛꯀ ꯄꯨꯟꯅ ꯆꯤꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ꯫ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯀꯤꯕ ꯀꯔꯤꯁꯨ ꯂꯩꯇꯦ, ꯃꯔꯝꯗꯤ ꯃꯥꯅ ꯃꯥꯒꯤ ꯃꯕꯨꯡꯉꯣ ꯇꯣꯂꯣꯡꯈꯣꯡꯕꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯖꯩ꯫ ꯊꯥꯗꯣꯏꯅ ꯍꯥꯏ, ꯏꯕꯨꯡ, ꯀꯗꯥꯏ ꯇꯥꯅ ꯆꯠꯁꯦ ꯍꯥꯏꯔꯤꯅꯣ? ꯅꯪꯅ ꯑꯩꯕꯨ ꯆꯤꯡ ꯃꯅꯨꯡ ꯑꯁꯤꯗ ꯑꯁꯨꯝ ꯄꯨꯁꯤꯜꯂꯤꯕꯁꯤꯕꯣ? ꯀꯗꯥꯏꯗ ꯑꯣꯏꯅꯤ? ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤ ꯁꯩꯍꯧꯐꯝ ꯇꯂꯥ ꯄꯥꯃꯦꯜ ꯎꯔꯩꯔꯣꯝ ꯃꯥꯒꯤ ꯃꯈꯣꯡꯗꯅꯤꯗꯅ꯫ ꯅꯪꯕꯨ ꯀꯤꯕ꯭ꯔꯅꯦ? ꯀꯤꯗꯦ꯫ ꯆꯤꯡꯖꯥꯎꯒꯨꯝ ꯅꯪꯅ ꯂꯦꯞꯂꯕꯗ ꯀꯔꯤꯒꯤ ꯑꯩꯅ ꯀꯤꯔꯨꯒꯅꯤ? ꯏꯐꯝꯗ ꯑꯀꯤꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯎꯔꯩꯔꯣꯝ ꯃꯈꯣꯡꯗꯨ ꯍꯦꯛ ꯌꯧꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯐꯝꯊꯩ꯫ ꯎꯄꯥꯜ ꯑꯁꯤꯒꯤ ꯍꯦꯛ ꯅꯥꯀꯜ ꯑꯣꯏꯔꯞꯅ ꯅꯨꯔꯥ ꯂꯣꯛ ꯑꯗꯨꯁꯨ ꯂꯩꯔꯤ꯫ ꯊꯥꯗꯣꯏꯅ ꯂꯣꯛ ꯑꯗꯨꯝꯅ ꯍꯥꯏꯐꯦꯠ ꯍꯦꯛ ꯌꯦꯡꯉꯤ, ꯌꯥꯝꯅ ꯉꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯣꯏꯉꯥꯝꯗꯅ ꯇꯥꯁꯤꯟꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯃꯨꯛ ꯍꯤꯡꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯩꯇ꯭ꯔꯦ꯫ ꯇꯁꯦꯡꯅ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ꯫ ꯊꯥꯗꯣꯏꯅ ꯍꯥꯏ, ꯏꯕꯨꯡ, ꯁꯤꯒꯤ ꯂꯣꯛ ꯑꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯖꯩ, ꯑꯁꯨꯛ ꯉꯝꯕ ꯂꯣꯛꯆꯞ꯫ ꯇꯣꯂꯣꯡꯈꯣꯡꯕꯅ ꯍꯥꯏ, ꯊꯥꯗꯣꯏ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯍꯦꯛ ꯊꯥꯔꯕ, ꯑꯩꯕꯨ ꯃꯤꯔꯥꯏꯔꯝꯕ ꯊꯣꯛꯂꯕ, ꯂꯣꯛ ꯑꯁꯤꯗ ꯆꯣꯡꯊꯗꯨꯅ ꯑꯩꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯁꯤ ꯊꯥꯒꯅꯤ꯫ ꯋꯥꯐꯝꯁꯤꯗ ꯊꯥꯗꯣꯏꯅ ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯗꯨꯅ ꯃꯕꯨꯡꯉꯣ ꯃꯥꯒꯤ ꯃꯆꯤꯟꯕꯥꯜ ꯑꯗꯨꯗ ꯃꯦꯟꯁꯤꯟꯗꯨꯅ ꯍꯥꯏ, ꯂꯣꯌꯨꯝꯕ, ꯀꯔꯤ ꯑꯋꯥꯅꯣ ꯆꯤꯡꯒꯣꯏꯔꯤꯕ? ꯅꯤꯡꯉꯣꯜ ꯄꯨꯛꯅꯤꯡꯕꯨ ꯊꯥꯖꯗꯦ ꯈꯟ ꯑꯗꯨꯝꯅ ꯄꯥꯎꯁꯥꯕ ꯃꯁꯥꯕ꯭ꯔꯥ? ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ, ꯊꯥꯗꯣꯏ, ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯪꯇꯅꯤ ꯅꯤꯡꯂꯛꯈꯤꯕ, ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤ꯫ ꯅꯪꯅ ꯎꯔꯩꯔꯣ ꯃꯈꯣꯡ ꯑꯁꯤꯗ ꯅꯁꯥ ꯄꯨꯝꯕ ꯇꯥꯁꯤꯟꯅ ꯂꯩꯔꯝꯈꯤꯕꯗꯣ꯫ ꯍꯣ, ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ꯫ ꯃꯗꯨꯅ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨ ꯁꯦꯝꯂꯦ꯫ ꯃꯇꯝ ꯑꯗꯨꯗꯒꯤꯅꯤ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯅꯪꯕꯨ ꯈꯟꯖꯔꯛꯂꯤꯕꯁꯤ꯫ ꯑꯩꯁꯨ ꯈꯪꯉꯤꯅ, ꯑꯗꯨꯅꯕꯨ ꯉꯁꯤ ꯐꯥꯎꯕ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯄꯣꯛꯁꯦ ꯈꯣꯡꯐꯝ ꯑꯅꯤꯁꯨꯗ ꯄꯥꯝꯃꯨꯕ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯆꯔꯤꯕ ꯑꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯣꯡꯗ꯭ꯔꯦꯟꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯥꯒꯤ ꯈꯣꯡꯕꯨ ꯑꯍꯨꯝꯒ ꯂꯣꯏꯅꯅ ꯃꯈꯨꯠꯇ ꯆꯩꯇꯨꯞ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯋꯥ ꯂꯥꯡ ꯑꯃꯠꯇ ꯉꯥꯡꯕ ꯅꯠꯇꯦ꯫ ꯎꯈꯥ ꯑꯗꯨꯗ ꯐꯝꯂꯤꯕ ꯇꯣꯂꯣꯡꯈꯣꯡꯕꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯆꯩꯇꯨꯞ ꯑꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯍꯦꯛꯇ ꯊꯣꯝꯗꯠꯂꯤ꯫ ꯇꯣꯂꯣꯡꯈꯣꯡꯕ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯊꯥꯗꯣꯏꯅ ꯄꯥꯈꯠꯂꯗꯨꯅ, ꯏꯕꯨꯡ, ꯏꯕꯨꯡ, ꯁꯤ ꯍꯧꯒꯠꯂꯣ, ꯏꯕꯨꯡ! ꯃꯃꯥꯏꯗꯨ ꯁꯠ ꯑꯃꯨꯛ ꯅꯣꯟꯈꯠꯂꯛꯏ꯫ ꯎꯔꯦ ꯅꯣꯡꯗ꯭ꯔꯦꯟꯕꯨ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯌꯥꯝꯅ ꯁꯥꯎꯅ, ꯍꯩꯃꯤ ꯐꯠꯇ, ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯃꯤ ꯑꯃꯗ ꯑꯁꯨꯝꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯥ? ꯑꯩꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯕꯗꯤ ꯑꯗꯨꯅꯤ꯫ ꯑꯩꯒꯤ ꯂꯝꯕꯤꯗ ꯀꯅꯥꯁꯨ ꯇꯤꯡꯈꯪ ꯇꯨꯝꯕ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯛꯄ ꯌꯥꯔꯣꯏ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯑꯩꯅ ꯍꯥꯠꯀꯅꯤ꯫ ꯐꯪꯁꯨ ꯐꯪꯂꯣꯏꯗꯕ ꯑꯃꯒꯤꯗꯃꯛ ꯑꯁꯨꯝꯅ ꯇꯧꯕ ꯍꯧꯅꯗꯦ꯫ ꯅꯪ ꯑꯩꯅ ꯈꯨꯟꯖꯥ ꯃꯤꯍꯞ ꯇꯥꯀꯟ ꯃꯤ ꯑꯃꯗꯕꯨ ꯑꯁꯨꯝꯅ ꯇꯧꯕ꯫ ꯅꯣꯡꯗ꯭ꯔꯦꯟꯅ ꯃꯈꯧ ꯄꯣꯡꯅ ꯍꯥꯏ, ꯇꯥꯛꯎꯅ, ꯅꯪꯅ ꯇꯥꯛꯅꯤꯡꯕ ꯀꯅꯥꯗꯅ ꯇꯥꯛꯎ꯫ ꯃꯈꯣꯏ ꯀꯅꯥꯅ ꯅꯣꯡꯗ꯭ꯔꯦꯟ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ? ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯏ꯫ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯊꯃꯣꯏꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯤ꯫ ꯅꯨꯄꯤꯖꯥ ꯑꯣꯏꯕꯅ ꯀꯔꯤꯁꯨ ꯇꯧꯕꯗꯤ ꯉꯝꯖꯗꯦ꯫ ꯇꯣꯂꯣꯡꯈꯣꯡꯕꯗꯤ ꯃꯥꯒꯤ ꯃꯀꯣꯛꯇ ꯁꯥꯐꯨ ꯀꯟꯅ ꯌꯩꯔꯛꯈꯤꯕꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯋꯥꯈꯜ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯥꯗꯣꯏ ꯁꯠ ꯑꯃꯨꯛ ꯐꯝꯊꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯅꯣꯝꯗꯨꯅ, ꯏꯕꯨꯡ, ꯏꯕꯨꯡ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯁꯤ ꯍꯧꯒꯠꯂꯣ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯋꯥꯈꯜ ꯑꯗꯨꯃꯛ ꯇꯥꯗ꯭ꯔꯤ꯫
ꯅꯣꯡꯗ꯭ꯔꯦꯅ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯊꯥꯗꯣꯏꯒꯤ ꯃꯈꯨꯗꯥꯡ ꯑꯗꯨꯗ ꯇꯥꯞ ꯄꯥꯏ ꯑꯗꯨꯒ ꯍꯥꯏ, ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯁꯤ, ꯂꯥꯛ ꯑꯩꯈꯣꯏꯗ ꯆꯠꯂꯁꯤ. ꯑꯩ ꯃꯤ ꯐꯠꯇ, ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯑꯩ ꯅꯤꯠ ꯌꯥꯔꯅꯤ ꯑꯁꯤꯔ, ꯃꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ. ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ, ꯊꯥꯗꯣꯏ. ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ. ꯀꯅꯥꯒꯤ ꯅꯨꯡꯁꯤꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯤꯂꯥꯡ ꯑꯗꯨ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯃꯥꯏꯗꯨꯗ ꯁꯤꯠꯆꯤꯜꯂꯤ. ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟꯗꯨ ꯈꯪꯁꯥꯎ ꯍꯦꯛ ꯁꯥꯎꯏ. ꯃꯈꯨꯠ ꯅꯥꯝꯃ ꯑꯗꯨꯅ ꯊꯥꯗꯣꯏꯒꯤ ꯃꯁꯝ ꯑꯗꯨꯗ ꯇꯥꯞ ꯄꯥꯏ ꯑꯗꯨꯒ ꯆꯤꯡꯏ. ꯀꯌꯥꯝꯅ ꯀꯟꯊꯤꯕ ꯅꯨꯖꯥꯅꯣ ꯅꯍꯥꯛ? ꯍꯩ ꯊꯥꯗꯣ, ꯑꯩꯒꯤ ꯇꯨꯕꯨꯝ ꯅꯥꯝꯃꯗ ꯁꯣꯛꯂꯛꯀꯅꯨꯅ. ꯂꯥꯎ ꯍꯧꯖꯤꯛꯃꯛ, ꯉꯁꯤꯃꯛ ꯑꯩꯒꯤ ꯏꯔꯥꯜ ꯌꯥꯏꯗ ꯆꯠꯀꯗꯕꯅꯤꯅ. ꯊꯥꯗꯣ, ꯑꯩꯕꯨ ꯊꯥꯗꯣ. ꯐꯅ ꯀꯟꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯉꯝꯗꯦ. ꯅꯣꯡꯗ꯭ꯔꯦꯟꯅ ꯃꯥꯒꯤ ꯈꯣꯡꯕꯨ ꯑꯍꯨꯝꯗ ꯏꯪꯒꯤꯠ ꯑꯃ ꯄꯤ. ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯊꯣꯛꯈꯤ. ꯅꯣꯡꯗ꯭ꯔꯦꯟꯅ ꯊꯥꯗꯣꯏꯒꯤ ꯃꯈꯨꯗꯥꯡ ꯑꯅꯤꯗꯨꯗ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯍꯥꯏ, ꯊꯥꯗꯣꯏ, ꯁꯦ ꯅꯪꯕꯨ ꯌꯥꯔꯣ ꯀꯩꯗꯧꯒꯦ? ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯗꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ. ꯅꯪꯒꯤ ꯑꯄꯥꯝꯕ ꯁꯅꯥ ꯂꯨꯄꯥ ꯍꯥꯏꯌꯨ, ꯑꯩ ꯂꯣꯏꯅ ꯄꯤꯒꯦ. ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯅ ꯅꯪꯅ ꯈꯟꯕ꯭ꯔꯥ ꯑꯩꯁꯦ? ꯑꯩꯒꯤꯗꯤ ꯃꯍꯥꯛ ꯂꯩꯈ꯭ꯔꯦ. ꯅꯕꯨꯡꯉꯣ ꯇꯣꯂꯣꯝ ꯈꯨꯝꯕꯁꯦ ꯄꯨꯄꯣꯛ ꯑꯁꯤꯃꯒꯤ ꯊꯥꯗꯣꯏꯒꯤ ꯂꯣꯌꯨꯝꯕꯅꯤ ꯈꯪꯖꯧꯅꯦ. ꯍꯥ, ꯀꯔꯤ? ꯃꯥꯕꯨ ꯅꯪꯒꯤ ꯂꯣꯌꯨꯝꯕ? ꯃꯥꯗꯤ ꯉꯁꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯊ꯭ꯋꯥꯏ ꯊꯥꯔꯒꯗꯧꯕꯁꯦ. ꯃꯁꯤꯗ ꯁꯥꯎꯅꯤꯡꯅ ꯊꯥꯗꯣꯏꯅ ꯑꯃꯨꯛꯀꯁꯨ ꯃꯇꯤꯟꯗꯣ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯃꯥꯏꯗ ꯁꯤꯠꯆꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ, ꯍꯌꯤꯡ ꯆꯥꯕ, ꯅꯪꯅ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ. ꯑꯃꯨꯛꯀꯁꯨ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡ ꯑꯁꯦ ꯌꯥꯝ ꯊꯨꯅ ꯊꯥꯗꯣ. ꯃꯁꯤꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ. ꯑꯩꯒꯤ ꯑꯐꯕ ꯑꯣꯏꯕ? ꯌꯦꯡꯉꯨ, ꯂꯥꯏꯔ ꯁꯨꯗꯠꯅꯕ ꯅꯕꯨꯡꯉꯣ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯅꯣꯡꯗ꯭ꯔꯦꯟ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ. ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯅꯨꯄꯥ ꯑꯣꯏꯕ ꯃꯍꯥꯛꯅ ꯅꯨꯄꯤꯖꯥ ꯑꯣꯏꯕ ꯃꯍꯥꯛꯄꯨ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯔꯛꯏ. ꯊꯥꯗꯣꯏ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯗꯦ. ꯃꯐꯝ ꯑꯗꯨꯃꯛꯇ ꯅꯨꯄꯥ ꯑꯣꯏꯕ ꯃꯥꯅ ꯀꯟꯊꯤ ꯊꯣꯛꯅ ꯁꯤꯡꯉꯦ ꯂꯩꯀꯥ ꯑꯗꯨꯕꯨ ꯅꯝꯖꯥ ꯅꯝꯊꯦꯛꯅ ꯁꯦꯠꯊꯕꯤꯔꯤ. ꯊꯣꯠꯂꯕ ꯂꯩꯔꯥꯡ ꯂꯩꯅꯥ ꯃꯥꯕꯨ ꯅꯩꯍꯠꯄꯤꯔꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ. ꯑꯄꯥꯝ ꯀꯥꯗ ꯃꯤꯍꯧꯅ ꯃꯈꯨꯠꯃꯛꯅ ꯁꯤꯡꯌꯦꯜ ꯇꯩꯊꯦꯠꯄꯤꯔꯤ. ꯅꯨꯖꯥ ꯑꯣꯏꯕꯤ ꯃꯥꯗꯤ ꯃꯤꯠꯂꯨ ꯅꯥꯄꯣꯝ ꯑꯅꯤꯗ ꯄꯤꯔꯥꯡ ꯅꯨꯄꯨꯝ ꯊꯨꯝ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯤ. ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯦ ꯅꯨꯖꯥ ꯃꯍꯥꯛ ꯀꯞꯆꯔꯤ ꯈꯨꯗꯥꯡ ꯄꯤꯐꯝ ナꯏꯅ. ꯅꯨꯄꯥ ꯑꯣꯏꯕ ꯃꯥꯁꯨ ꯃꯁꯥꯒꯤ ꯏꯈꯧ ꯂꯥꯡꯕ ꯐꯪꯗꯕꯗ ꯈꯣꯡꯒꯥꯎꯅꯕꯤꯔꯤ ꯂꯩꯔꯥꯡ ꯑꯣꯏꯕꯤ ꯃꯥꯕꯨ. ꯌꯦꯛꯅ ꯇꯤꯟꯈꯪ ꯑꯣꯏꯔꯤꯕ ꯇꯣꯂꯣꯝ ꯈꯨꯝꯕ ꯄꯥꯈꯪ ꯃꯍꯥꯛꯄꯨ ꯃꯈꯣꯡꯃꯛ ꯑꯗꯨꯅ ꯂꯣꯛ ꯑꯗꯨꯗ ꯀꯥꯎꯊꯈ꯭ꯔꯦ. ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ. ꯀꯣꯔꯧ ꯃꯥꯒ ꯃꯥꯂꯦꯝ ꯂꯩꯃꯥꯒ ꯇꯥꯏꯅꯈ꯭ꯔꯦ. ꯃꯌꯨꯝ ꯌꯨꯝꯖꯥꯎ ꯑꯗꯨꯗꯅ ꯄꯂꯦꯝ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯅ ꯃꯆꯥ ꯅꯤꯉꯣꯜ ꯑꯗꯨꯕꯨ ꯃꯣꯡꯕ ꯀꯥꯗ ꯍꯜꯋꯥꯏꯔꯛꯇ꯭ꯔꯦ ꯍꯥꯏꯅ ꯏꯈꯧ ꯂꯥꯡꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ. ꯍꯜꯂꯛꯀꯗ꯭ꯔꯅꯤꯡ ꯍꯜꯂꯛꯇ꯭ꯔꯦ. ꯑꯃꯨꯛꯀꯁꯨ ꯉꯁꯥꯏ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯅ ꯉꯥꯡꯂꯝꯈꯤꯕ ꯋꯥꯉꯥꯡ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯁꯦꯟ ꯆꯣꯡꯂꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛ ꯅꯤꯡꯉꯤ. ꯑꯗꯨꯕꯨ ꯆꯞ ꯆꯥꯕ ꯑꯃ ꯈꯪꯗꯕꯅ ꯑꯗꯨꯃꯛ ꯃꯥꯒꯤ ꯊꯃꯣꯏ ꯂꯩꯇꯥꯗ꯭ꯔꯤ. ꯊꯥꯗꯣꯏ ꯀꯞꯂꯤ. ꯀꯥꯏꯔ ꯈꯣꯡꯊꯥꯡ ꯑꯃꯒꯨꯝ ꯇꯨꯍꯠꯄꯤꯔꯦ ꯅꯨꯖꯥ ꯃꯥꯕꯨ. ꯃꯤꯠꯃꯥꯡꯃꯛ ꯑꯗꯨꯗꯅꯤ ꯐꯠꯇ꯭ꯔꯕ ꯅꯣꯡꯗ꯭ꯔꯦꯟ ꯃꯍꯥꯛꯅ ꯃꯊꯪꯂꯦꯟ ꯃꯥꯟꯖ ꯃꯍꯥꯛꯄꯨ ꯂꯣꯛꯆꯞ ꯑꯗꯨꯗ ꯀꯧꯊꯈꯤꯕ. ꯀꯔꯝꯕ ꯊꯃꯣꯏꯅꯕꯨ ꯌꯦꯡꯕ ꯉꯝꯒꯅꯤ? ꯀꯞꯄ ꯌꯥꯕ ꯀꯞꯂꯕ ꯇꯨꯡꯗ ꯂꯩꯔꯥꯡ ꯃꯍꯤ ꯈꯝꯂꯕ ꯂꯩꯍꯤ ꯍꯦꯟꯅ ꯆꯦꯟꯗ꯭ꯔꯕ ꯅꯨꯖꯥ ꯃꯍꯥꯛ ꯑꯗꯨ ꯀꯥꯏꯔ ꯊꯃꯣꯏ ꯑꯣꯏꯔꯁꯨ ꯁꯛꯅꯈꯤꯕ ꯁꯔꯤ ꯋꯥꯁꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯊꯪꯂꯦꯟ ꯃꯥꯟꯖ ꯃꯍꯥꯛꯀꯤ ꯍꯩꯅꯥ ꯈꯣꯡꯊꯥꯡ ꯃꯇꯨꯡꯕꯨ ꯏꯅꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯣꯛꯆꯞ ꯑꯗꯨꯗ ꯆꯣꯡꯊꯈꯤ. ꯑꯁꯨꯝꯅ ꯅꯨꯔꯥꯂꯣꯛ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯇꯥꯈꯤ. ꯑꯗꯨꯉꯩ ꯅꯨꯄꯤꯆꯥ ꯑꯣꯏꯖꯕꯤ 8ꯅ ꯃꯐꯝ ꯑꯁꯤꯗ ꯁꯤꯡꯖꯟꯕꯗ ꯂꯩꯕꯥꯛ ꯅꯤꯡꯈꯥꯏꯔꯛꯇꯨꯅ ꯄꯨꯂꯞ ꯂꯣꯛ ꯑꯃꯗ ꯑꯣꯏꯅ ꯇꯥꯁꯤꯟꯈꯤ ꯍꯥꯏ. ꯃꯈꯣꯏ 8ꯇꯨ ꯄꯨꯂꯞ ꯁꯤꯈꯤꯁꯨ ꯍꯥꯏ. ꯃꯗꯨ ꯅꯣꯡꯗꯒꯤ ꯃꯐꯝ ꯑꯁꯤꯕꯨ ꯅꯨꯔꯥꯂꯣꯛꯁꯨ ꯀꯧꯈꯤ ꯍꯥꯏ. ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯅꯣꯡꯗ꯭ꯔꯦꯟ ꯀꯧꯕ ꯅꯨꯄꯥꯗꯨ ꯃꯊꯟꯅꯇ ꯌꯥꯔꯧ ꯁꯥꯗꯥꯟꯕ ꯂꯥꯛꯄꯗ ꯊꯥꯗꯣꯏꯒꯤ ꯅꯤꯡꯉꯝꯗꯅ ꯁꯤꯈ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯧꯒꯤ ꯂꯥꯡ ꯊꯥꯛꯅ ꯅꯣꯡꯗ꯭ꯔꯦꯟꯕꯨ ꯁꯨꯝꯍꯠꯍꯟꯈꯤ. ꯃꯈꯨꯠꯃꯛꯅ ꯄꯥꯏꯖꯕ ꯊꯥꯡꯅ ꯃꯊꯟꯇ ꯊꯤꯟꯖꯤꯟꯖꯗꯨꯅ ꯁꯤꯈꯤ. ꯊꯥꯗꯣꯏ ꯃꯥꯒꯤ ꯂꯃꯟꯗꯤ ꯈꯨꯝꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯤꯡꯉꯝꯗꯅꯗꯤ ꯂꯩꯈꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯎ ꯌꯥꯟꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯗꯨ ꯃꯥꯒꯤ ꯎ ꯌꯥꯟꯅꯕ ꯍꯣꯠꯅꯩ. ꯍꯥꯟꯅꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯛ ꯍꯟꯖꯤꯜꯂꯤ. ꯃꯐꯝ ꯑꯗꯨꯗ ꯃꯤ ꯑꯃꯅ ꯁꯤꯔꯝꯈꯤꯕ ꯑꯗꯨꯒꯤ ꯑꯃꯨꯛ ꯈꯜꯂꯨꯕꯗ ꯃꯁꯥꯗꯨ ꯈꯧꯇꯛ ꯆꯥꯕ ꯑꯃꯗꯤ ꯏꯐꯥꯎꯗ ꯐꯥꯎꯏ. ꯊꯥꯗꯣꯏꯒꯤ ꯊꯋꯥꯏ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯃꯔꯩꯖꯩ. ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯥꯗ ꯇꯥꯏꯕꯪ ꯀꯅꯥ ꯑꯃꯅ ꯍꯦꯟꯖꯤꯜꯂꯛꯄ ꯊꯣꯛꯂꯕꯗꯤ ꯃꯥꯒꯤ ꯈꯨꯕꯥꯝꯅꯨꯡꯗ ꯇꯥꯅꯕ ꯍꯣꯠꯅꯩ. ꯑꯍꯤꯡ ꯈꯨꯗꯤꯡꯗ ꯃꯥꯅ ꯊꯣꯛꯇꯨꯅ ꯇꯦꯟꯊꯥꯅ ꯑꯣꯏꯕ ꯑꯁꯤꯅ ꯃꯥꯒꯤ ꯍꯧꯅꯁꯥꯅꯤ. ꯏꯊꯪꯂꯦꯟ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯉꯁꯤ ꯀꯣꯔꯧ ꯅꯣꯡꯖꯥ ꯐꯥꯎ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯂꯥꯏꯅꯤꯡꯕꯣꯏ ꯂꯦꯡꯗꯅ ꯂꯦꯞꯆꯔꯤꯌꯦ ꯅꯁꯥꯅ ꯑꯣꯏꯗꯤ. ꯅꯪꯗꯤ ꯆꯠꯈ꯭ꯔꯦ.
ꯏꯊꯟꯗꯇ ꯑꯗꯨꯃꯛ ꯑꯩꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯔꯦ ꯏꯁꯥꯕꯤ ꯃꯄꯣꯛ ꯑꯃꯗ ꯅꯪ ꯑꯩ ꯑꯃꯨꯛ ꯊꯦꯡꯅꯈꯤꯁꯤ ꯍꯥꯏ ꯁꯔꯤ ꯋꯥꯁꯛꯅꯈꯤꯕꯗꯨ ꯑꯣꯏꯊꯣꯛꯂꯔꯣꯏꯗ꯭ꯔꯥ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃ ꯑꯣꯏꯔꯕꯁꯨ ꯎꯔꯩꯔꯣꯝ ꯃꯁꯥ ꯑꯁꯤꯅ ꯏꯊꯟꯗꯇ ꯊꯤꯟꯖꯤꯟ ꯊꯋꯥꯏ ꯑꯩꯒꯤ ꯊꯋꯥꯏꯁꯤ ꯊꯥꯔꯒꯦ ꯃꯄꯣꯛ ꯑꯃ ꯄꯣꯛꯇꯨꯅ ꯅꯪ ꯑꯩ ꯑꯃꯨꯛ ꯊꯦꯡꯅꯕ ꯑꯣꯏꯁꯤꯀꯣ ꯆꯤꯡꯉꯨꯃꯥꯅ ꯀꯨꯕꯤꯁꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯎꯔꯩꯔꯣꯝ ꯃꯁꯥ ꯑꯃꯅ ꯃꯊꯟꯇ ꯊꯤꯟꯖꯤꯟꯖꯔꯝꯃꯤ ꯆꯤꯡꯉꯣ ꯂꯥꯏ ꯃꯍꯥꯛꯀꯤ ꯋꯥꯌꯦꯜꯗꯒꯤ ꯊꯥꯗꯣꯏꯒꯤ ꯊꯋꯥꯏꯗꯨ ꯃꯥꯂꯪ ꯇꯥꯔꯪ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯀꯣꯔꯧꯊꯛꯇ ꯀꯥꯈꯤꯔꯝꯃꯤ